Sumaina changbiro adu akogi job card kamaina aigi list yaubra aduga paisa kyam changli habdo kamaina check tawgida habdo mate ama mayamda screen record oina taksage mayamsu yengbiro ahambada koi google se changbiro sumaina google se cham nambiro type aduga type to famda nambiro adu suda type tawbiro type taw matamda nrgea manipur oina sumaina nambiro namaba matungda changani sumaina dug Imphal East Imphal West Bishnupur Thawal tholani koi Imphal East ubni Imphal East nambiro Imphal East nama matungda mathakki matonjida Imphal East 1 Imphal East 2 ani thoeba do koi di Imphal East 2 ubni Imphal East 2 nambiro adui matungda mathakta amak changbiro changamdabi kairau yambem sida lisam tholani koi di changamdabi oina changamdabi try amak tawsi changamdabi sumaina nambiro changamdabi nama matungda sumaina tholani thola matungjida job card registration and tholakani job card registration da job card employment register habisi nambiro asina matungda ming amadi isagi job card number amadi serial number noina chongthorani serial number job card number name ming chongtho matungda ming dugi mapa ming du sumaina search tawbiro thibiro isagi ming du mapa duda job card number mapa duda mn090060230001 haina thokpum pasida sumaina type nambiro nama matungda sumaina chongthorani isagi photo chumbra ming chumbra check tawbiro tawro matungda ko Manipur Cooperative Bank da account hange ado isagi thabuk sukhi matam kyam sukhi amasung aige account da paisa kya changli ado check tawbiro sumaina check tawro matungda sumaina yengbiro isagi numit masing chongthoe aduga paisa kyam changli kyam changgada bleiri habdo sumaina check tawbiro ado isagi su paisa bank account da paisa changlak pro changlak tawro check tawbiro